ꯃꯌꯥꯝꯕꯨ ꯔꯃꯨꯛꯗ꯭ꯋꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯆꯐꯨ ꯀꯣꯠꯄ ꯅꯤꯉꯣꯟ ꯃꯋꯥ ꯑꯄꯪ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯉꯣꯟ ꯃꯋꯥ ꯀꯥꯇꯟ ꯑꯄꯪ ꯑꯃ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯃꯍꯥꯛ ꯄꯪꯕꯁꯨ ꯌꯥꯝꯅ ꯄꯪꯕꯗ ꯅꯠꯇꯅ ꯃꯇꯟꯁꯨ ꯌꯥꯝꯅ ꯇꯜꯂꯝꯃꯤ꯫ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯅꯦꯝꯕꯣꯛꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯂꯣꯏꯔꯗꯨꯅ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯅꯨꯄꯥ ꯀꯥꯇꯟ ꯑꯗꯣ "ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ" ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯆꯥꯛ ꯆꯥꯕ ꯐꯥꯎꯕ ꯇꯟꯕ ꯅꯤꯉꯣꯟ ꯃꯋꯥꯅꯤ꯫ ꯃꯅꯦꯝꯕꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯕꯣꯛ, ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ"꯫ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯃꯥꯒꯤꯗꯣ ꯇꯨꯝꯂꯨꯕꯗꯨꯗ ꯍꯧꯒꯠꯂꯒ ꯆꯥꯛ ꯆꯥꯕ ꯇꯟꯕꯒꯤ ꯑꯗꯨꯝꯅ ꯈꯨꯝꯕꯅꯤ꯫ ꯏꯃꯨꯡꯒꯤ ꯃꯤꯌꯥꯝꯗꯣ ꯉꯝꯅꯃꯛ ꯆꯥꯛ ꯆꯥꯕ ꯍꯧꯅꯈ꯭ꯔꯦ꯫ ꯃꯀꯨꯕꯣꯛ ꯃꯅꯦꯝꯕꯣꯛ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯃꯤꯠ ꯈꯠꯅꯔꯗꯨꯅ ꯇꯧꯔꯒꯦ ꯃꯇꯥꯒꯨꯝ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯅꯪꯅ ꯊꯣꯡꯕꯁꯤ ꯃꯣꯔꯣꯛꯄꯨꯗꯤ ꯈꯔ ꯁꯥꯏ ꯍꯥꯏꯕꯕꯨ ꯃꯍꯥꯎ ꯂꯩꯅ ꯍꯥꯎꯈ꯭ꯔꯦꯗꯀꯣ ꯑꯣꯟꯊꯣꯛꯅꯁꯨ"꯫ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯏꯕꯦꯝꯃ, ꯉꯥ ꯊꯣꯡꯕ ꯍꯥꯏꯕꯁꯤꯗꯤ ꯊꯨꯝ ꯃꯣꯔꯣꯛ ꯈꯔ ꯀꯟꯇꯛ ꯇꯧꯕꯅ ꯍꯥꯎꯕꯅꯤ"꯫ ꯅꯨꯄꯤꯒꯤ ꯃꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯑꯁꯨꯛ ꯍꯥꯎꯕ ꯉꯥ ꯊꯣꯡꯕ ꯑꯁꯤꯕꯨ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯄ ꯇꯟꯕꯗꯒꯤ ꯆꯥꯕ ꯐꯪꯗ꯭ꯔꯦꯗꯅ ꯅꯪꯒꯤ ꯀꯥꯇꯟ ꯑꯁꯤꯅ"꯫ "ꯍꯥꯏ ꯃꯃꯥ, ꯉꯥ ꯊꯣꯡꯕ ꯑꯁꯤ ꯂꯩꯍꯧꯔꯤꯕ ꯑꯣꯏꯔꯤꯅꯤꯅꯦ ꯍꯥ? ꯅꯌꯥ ꯅꯨꯄꯥꯒꯤ ꯁꯔꯨꯛꯇꯨ ꯃꯥꯅ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ, ꯆꯥꯔꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯞꯂꯛꯂꯣ, ꯑꯩ ꯆꯥꯊꯣꯛꯂꯒꯦ ꯀꯗꯥꯏ"꯫ ꯃꯅꯦꯝꯕꯣꯛ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯍꯣꯏ ꯍꯣꯏ, ꯍꯥꯞꯇꯣꯛꯂꯛꯂꯒꯦ ꯃꯣꯏꯕꯥ꯫ ꯈꯥꯛꯂꯨꯔꯒ ꯀꯩꯗꯧꯗꯣꯏꯅꯣ, ꯍꯧꯗꯣꯡꯅ ꯆꯥꯊꯣꯛꯈꯤꯅꯕ"꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥꯛ ꯆꯥꯕ ꯇꯣꯛꯅꯔꯗꯨꯅ ꯐꯃꯨꯡꯗ ꯆꯪꯅꯔꯗꯨꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯅꯤꯉꯣꯟ ꯃꯋꯥꯗꯣ ꯇꯨꯝꯕ ꯌꯥꯔꯝꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯅꯤꯉꯣꯟ ꯃꯋꯥ ꯑꯗꯣ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯃꯤꯌꯥꯝꯗꯣ ꯇꯨꯝꯅ ꯇꯨꯝꯅ ꯅꯥ ꯈꯣꯛꯄ ꯇꯥꯕꯗꯒꯤ ꯇꯞꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯆꯐꯨꯗꯣ ꯆꯥꯛ ꯏꯌꯥꯎ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯅꯤꯉꯣꯟ ꯃꯋꯥ ꯑꯗꯨꯅ ꯃꯀꯣꯛ ꯑꯗꯣ ꯆꯐꯨ ꯃꯅꯨꯡꯗ ꯊꯤꯟꯖꯤꯜꯂꯒ ꯆꯀꯥ ꯆꯥꯛ ꯑꯗꯣ ꯃꯔꯩꯅ ꯂꯦꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯆꯥꯛ ꯑꯄꯛꯄ ꯃꯈꯩ ꯂꯣꯏꯅ ꯂꯦꯛꯊꯣꯛꯂꯕꯗ ꯃꯉꯛꯇꯒꯤ ꯆꯐꯨꯗꯣ ꯂꯧꯊꯣꯛꯀꯦ ꯍꯣꯠꯅꯕꯗ ꯁꯨꯛꯌꯥꯃꯛ ꯌꯥꯗ꯭ꯔꯦ꯫ ꯅꯤꯉꯣꯟ ꯃꯋꯥ ꯑꯗꯣ ꯌꯥꯝꯅ ꯋꯥꯔꯦ꯫ ꯃꯀꯨꯕꯣꯛꯅ ꯃꯅꯦꯝꯕꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯥꯏ ꯃꯃꯥ, ꯆꯥꯛꯈꯨꯝꯗ ꯍꯧꯗꯣꯡ ꯆꯪꯂꯦ, ꯑꯃꯨꯛꯇ ꯇꯥꯟꯊꯣꯛꯂꯨꯅꯦ, ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯨ"꯫ ꯑꯄꯪꯗꯣ ꯃꯀꯨꯕꯣꯛꯇꯨꯅ ꯃꯅꯦꯝꯕꯣꯛꯇ ꯋꯥ ꯍꯥꯏꯔꯛꯄ ꯇꯥꯕꯗ ꯃꯀꯨ ꯃꯅꯦꯝꯅ ꯈꯪꯈꯤ ꯎꯈ꯭ꯔꯒꯅꯤ ꯈꯜꯂꯨꯕꯗ ꯀꯤꯕ ꯐꯥꯎꯔꯛꯇꯨꯅ ꯑꯅꯛꯄ ꯎꯈꯣꯡ ꯑꯃꯗ ꯌꯩꯁꯤꯟꯗꯨꯅ ꯀꯣꯛ ꯀꯣꯛ ꯍꯥꯏꯗꯨꯅ ꯊꯨꯒꯥꯏꯔꯦ꯫ ꯃꯅꯦꯝꯕꯣꯛꯅ ꯊꯥꯡꯃꯩꯕꯨꯗꯣꯟ ꯄꯥꯏꯔꯗꯨꯅ ꯍꯧꯗꯣꯡ ꯇꯥꯟꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯁꯪꯗ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯃꯌꯥꯅꯨꯄꯥ ꯀꯥꯇꯟꯒꯤ ꯃꯉꯁꯝꯗ ꯆꯥꯛ ꯆꯐꯨ ꯑꯀꯥꯏꯕꯗꯣ ꯏꯀꯣꯏ ꯀꯣꯏꯅ ꯍꯨꯞꯆꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯃꯅꯦꯝꯕꯣꯛꯇꯣ ꯉꯛꯄꯣꯏ ꯅꯣꯛꯅꯤꯡꯕꯣꯏ ꯑꯄꯪꯒꯤ ꯃꯀꯨꯕꯣꯛ ꯑꯃꯗꯤ ꯑꯄꯪꯒꯤ ꯅꯨꯄꯤ ꯍꯧꯗꯣꯛꯂꯨꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯋꯥ ꯋꯥ ꯅꯣꯛꯂꯝꯃꯤ ꯑꯃꯗꯤ ꯑꯄꯪꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯪꯂꯨꯕꯗ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯑꯄꯪꯅ ꯃꯌꯥꯝꯗ ꯇꯝꯂꯝꯃꯤ꯫ ꯑꯣꯜꯂꯛꯄ ꯆꯍꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯒꯤ ꯊꯧꯗꯣꯛꯅꯤ꯫ ꯅꯣꯡꯃ ꯑꯄꯪꯗꯣ ꯑꯊꯨꯝꯕ ꯑꯆꯥꯄꯣꯠ ꯌꯥꯝꯅ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯃꯀꯨ ꯃꯅꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨꯁꯨ
ꯀꯟꯅ ꯇꯨꯝꯊꯈꯤꯕ ꯇꯥꯟꯖꯥꯗ ꯏꯃꯨꯡꯒꯤ ꯀꯥꯡꯈ ꯂꯨꯈꯥꯗ ꯈꯣꯏꯍꯤ ꯅꯠꯇ꯭ꯔꯕꯁꯨ ꯆꯨꯍꯤ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯨꯕꯗ ꯆꯨꯍꯤ ꯆꯐꯨ ꯑꯆꯧꯕꯗꯣ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ꯫ ꯆꯨꯍꯤꯗꯤ ꯂꯣꯏꯊꯣꯛꯈ꯭ꯔꯒ ꯃꯅꯤꯡꯗ ꯈꯔꯈꯛ ꯄꯥꯍꯧꯕꯗꯨꯅꯤ꯫ ꯑꯄꯪꯅ ꯃꯈꯨꯠꯅ ꯁꯨꯝ ꯁꯨꯝ ꯀꯣꯠꯇꯨꯅ ꯆꯥꯔꯝꯕꯗꯒꯤ ꯄꯦꯜꯂꯛꯇ꯭ꯔꯗꯨꯅ ꯃꯔꯩꯅ ꯊꯤꯟꯖꯤꯟꯗꯨꯅ ꯂꯦꯛꯀꯦ ꯇꯧꯕꯗ ꯃꯀꯣꯛꯇꯨ ꯆꯐꯨ ꯃꯅꯨꯡꯗ ꯆꯪꯊꯣꯛꯈꯤꯔꯝꯃꯤ꯫ ꯆꯐꯨꯗꯨ ꯂꯧꯊꯣꯛꯄ ꯃꯌꯥꯗ꯭ꯔꯕꯗ ꯃꯃꯤꯠꯁꯨ ꯎꯗ꯭ꯔꯕꯅ ꯑꯃꯔꯣꯝꯗ ꯆꯠꯂꯦ ꯒ꯭ꯔꯣꯡ, ꯑꯃꯔꯣꯝꯗ ꯆꯠꯂꯦ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯊꯣꯛꯄꯗꯒꯤ ꯃꯀꯨꯕꯣꯛꯇꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯈꯧꯗꯦꯝꯂꯝꯃꯤ꯫ ꯃꯀꯨꯕꯣꯛ ꯈꯪꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯅ ꯏꯃꯨꯡꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯆꯪꯗꯨꯅ ꯂꯣꯠꯀꯦ ꯇꯧꯕꯗ ꯃꯅꯦꯝꯕꯣꯛꯀꯤ ꯂꯁꯤꯡ ꯀꯥꯄꯣꯟ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯂꯁꯤꯡ ꯃꯔꯛꯇ ꯇꯨꯁꯤꯜꯂꯨꯔꯦ꯫ ꯀꯥꯇꯟꯒꯤ ꯃꯁꯥꯗꯣ ꯆꯨꯍꯤ ꯆꯐꯨꯗꯒꯤ ꯆꯦꯟꯊꯣꯂꯛꯄ ꯆꯨꯍꯤꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯕꯅꯤ꯫ ꯆꯨꯍꯤꯒꯤ ꯑꯅꯞꯄ ꯃꯍꯤꯗꯨꯅ ꯍꯛꯆꯥꯡꯗ ꯄꯛꯂꯒ ꯂꯁꯤꯡ ꯃꯐꯣꯟ ꯃꯔꯛꯇꯨꯗ ꯑꯣꯜꯂꯨꯕꯅꯤꯅ ꯑꯄꯪꯒꯤ ꯃꯁꯥꯗꯣ ꯂꯁꯤꯡꯅ ꯄꯨꯡꯉꯧ ꯉꯧꯈ꯭ꯔꯦ꯫ ꯃꯀꯨꯕꯣꯛꯅ ꯍꯧꯗꯣꯡꯁꯦ ꯑꯣꯟꯊꯣꯛꯅ ꯂꯥꯡꯈ꯭ꯔꯦꯗ ꯍꯥꯏꯗꯨꯅ ꯍꯧꯗꯣꯡ ꯇꯥꯟꯕ ꯍꯧꯒꯠꯇꯨꯅ ꯂꯨꯈꯨꯝꯗ ꯉꯥꯔꯤꯕ ꯂꯤꯆꯩ ꯃꯔꯨꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗꯨꯗ ꯃꯀꯣꯛꯅ ꯄꯨꯡꯃꯨ ꯃꯨꯕ, ꯃꯁꯥꯅ ꯄꯨꯡꯉꯧ ꯉꯧꯕ ꯋꯥꯡ ꯆꯥꯎꯔꯕ ꯑꯃ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯪꯕ ꯄꯣꯛꯂꯦ꯫ ꯃꯤꯠ ꯑꯗꯣ ꯇꯨꯝꯂꯨꯕꯒꯤ ꯃꯤꯁꯥꯡ ꯄꯛꯇꯨꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯟꯅ ꯅꯣꯏꯊꯣꯛꯂꯒ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯕꯗꯁꯨ ꯍꯥꯟꯅꯒꯤ ꯍꯥꯃꯣ ꯍꯥꯃꯣ ꯑꯗꯨꯃꯛ ꯑꯗꯨꯝ ꯎꯔꯤ꯫ ꯃꯀꯨꯕꯣꯛꯇꯨ ꯀꯤꯃꯟꯈꯤꯕꯅ ꯂꯩꯃꯥꯏꯗ ꯋꯥꯟꯊꯗꯨꯅ ꯇꯥꯔꯦ꯫ ꯃꯥꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯈꯪꯗꯨꯅ ꯂꯥꯎꯔꯝꯕꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯖꯕꯤ ꯑꯄꯪꯕꯤꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯅꯦꯝꯕꯣꯛꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯌꯦꯡꯕꯗ ꯑꯄꯪꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯨꯕꯗ ꯀꯤ ꯈꯪꯗꯨꯅ ꯋꯥꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯅꯔꯦ꯫ ꯑꯄꯪꯗꯣ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯀꯣꯛꯀꯤ ꯆꯐꯨꯗꯣ ꯐꯛꯂꯥꯡꯗ ꯀꯣꯛ ꯀꯣꯛ ꯌꯩꯁꯤꯟꯗꯨꯅ ꯊꯨꯒꯥꯏꯔꯦ꯫ ꯆꯐꯨꯗꯨꯒꯤ ꯃꯉꯛ ꯑꯀꯣꯏꯕ ꯑꯀꯟꯕꯗꯨꯗꯤ ꯀꯥꯏꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯋꯥꯟꯊꯔꯤꯕ ꯃꯌꯥꯝꯗꯨꯕꯨ ꯏꯁꯤꯡ ꯆꯥꯏꯕꯤꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯂꯧꯁꯤꯡ ꯍꯟꯖꯤꯟꯅꯔꯛꯇꯨꯅ ꯍꯧꯒꯠꯅꯔꯛꯄꯗ ꯉꯁꯥꯏꯒꯤꯗꯨꯕꯨ ꯀꯔꯤꯅꯣ ꯍꯪꯅꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯣ ꯑꯄꯪꯅ ꯃꯌꯥꯝꯗ ꯇꯝꯕꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯇꯧꯕ ꯍꯧꯅꯕ꯭ꯔꯥꯍꯦ ꯑꯄꯪ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩ ꯊꯥꯡꯂꯝꯃꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯂꯦꯞꯇꯅ ꯄꯨꯖꯔꯛꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫